Minister Dharmendra Pradhan pham thadokre Jantar Mantar da Caucus Janata Party na sangsin khiba khongjang handokre haukiba numit kharani asida NTA na loba NEET examination gi question paper leak oibagi mayokta lebak asigi maikei kayadagi naha kayana Union Education Minister pham thado haina akanma khongjang sangsindu achoba iho ama lakhibane khongjang asibu tongan ba political party yauna Laborer kayana su sogot ki amade Caucus Janata Party nasu khongjang asida achoba thodang loduna lakhi panbayai climate activist Sonam Wangsuk nasu question leak oibagi mayokta Union Education Minister pham thado haina numit kuntaruk ni subna chara henbagi khongjang sangsin kibani adubu jangsi lakhiba CJP gi khongjang bu center lengangna namthaba ngamdabaga loidana Union Education Minister pham thado kre amade Jantar Mantar da sangsi lakhiba khongjang Union Government na CJP na तालिब डिमांड ओम थबकता अथुबदा ओंथोलगनी हाइबगी थाजबा पिरपना ngasi dagi handok le haina climate activist Sonam Wangsukna lauthokre